mayam pulap unity ama oina leminakhiba amasung ngamkhai ngakpagi thabak tuda akhoina adumba successful khiba adumba operation bu Ministry of Defense aina si phangitbe Sena medal se aigi duda leiriba jawan amasung aigi unit 19 Jammu and Kashmir Rifles ki leiriba jawan pumnamak tuda ingasi dedicate tawjaningi samna haibada leiriba mafamduda leiribase aigi yamna ingba leibada waba civilians adaba koi sipai khar khatang leiraga koina la orders me anga follow tawjaba aduni adudagi aduda leiribase sasena haibada huji koi unit se sahi ama makhai mo ngaire adudagi leiba leirei huji ko ai moina anle horak ai sondong lakani aduda sahi ama makhai si ke osida unjam taba injam ingba sangsat pada yang wa ma phumoi bna accident thok tuk su lei yaw tuk su natte accident sunga khuna accident ta ai ki jawan kare su lei khidaba tokre adu buda su ai Sena medal se moi ki damakta phangane unit tu ki damakta phangane haina ang suina dedicate tawjari ai di kasi haga di ling chatti ai na di phangjare Sena medal hai se haini afaba thabak pudi oiraga su yamna tangna heta nungaiba thugdo ama tawbagi phangbadi natte taw samna haibada phangakanda nichat phangbo wani adu tawruba thugdo adu mayam khoigi leiba chaminariba mayam aduna pulap as a one team ama oina pulap thabak tongminarakanda phangba akhanba medal ni aduda aise laibak pabdagi moi mayam lusingaga purudagi moi gi mayam dugi support na ai ngasi mayam gi mamangda sumga Sena medal se award tore have se ai laibak yam hayene khanjai aduduga samnapna aroibada ngasi mayam sida lakpiduna sugumnaba program macha sibu achobama uhanbigiramakta musung sumba program sibu organize tobibagidunakta aina koigi Irengbam gi club u yamna thagat ko phongdokchari amasung lakpiriba tembiriba ahal lamani maiben ram busu rungna mukhanna paramjari akoigi aigi imung se politics te yaurumrina aigi sida leiba phangjadre adubu mayamna hunabidana ngasi ai lekidraba baba amasung mama bu mayam ki sugumnaba program si sabha sida moigi makokpu yamna wangna khataba ngamjaba amasung rerorina Irengbam Pungang amasung kendra amasung state pu Indiada sa kasumnaba award se phangbagiramakta chapukchaningai ohanbagiramakta ai sigumba thabak se afaba thabak se tungdasu oiba ngamjage haina lobuna khumjai. Ikhung gangbu konbiriba sorbo pukningda hanba maktada khoramjaraga nasigi thoram asida nengbireiba daisda phambiriba aigi nungsijaraba ibungutba isasing mangda phambiriba nungsijaraba kaikhumnajaraba ibungutba aduga ima ibel isil inaw isasing punamakbusu ikai phunawuzari thagasari ngasi asi aigi oinadi yamna punging nungaijaba mayam punamakna amata oina thona pibiduna yamna thawai yauna lebirapa mayam si ubada ha asukimati haraujaba nungaijaba pokse
harauba nungaiba mayam sigi marakta aina punsi sida khanjarapa ningjarapa tawgena di khanjaba tawbadi ngamkidraba adumba ningba thungdabagi amasu leijari madu oikrakanda ngasi sidi mayam punamagna harau lapiduna club organization khungang sida lebiriba punamagna harau tayamna isabu opiduna mangol ashirwad bibirabagidamagta asuki matik thagasari ikai phunabosari hakna pokjabagi iton tonba sanupasi angang oiringaidagi hauna lairik laisu tambada masi singi aduga mayam singi matung induna sasarapa rejing loyada leijaba adumba khungang asidagi satuna lairik laisu tamna hunazarapa mayamgi matung inanaba hunazarapa adugumba icham chamba isamani aina haijaningi yamna sengna tudongna ai haiba sigi thudopa chauthokjaba leitana mabungsing ahai mayambasing leiriba punamaki matung ilakanda mahagasi lairik laisu tamba sasarakpani itatatana ama aisi angang oiringaida lairik yam phayena khanbra yam phatena khanbra mayai oina phayena khanbra hai wahangsi engonda toina hangba wahang amani isam samna mama engonda hangba ado aina su adum puning sida thudopa amata khandana yam phayena su khande yam phatena su khande isa chanaba yana phayena ai khalibani haidana adum haiba adum bangang amani mahak KG dagina class 8 pau St. Joseph School da tamaga 9-10 Technic School pangai da tamba adugi amuk 11-12 na Manipur Public School da tamlaga mahagasi magi kakana sinbilang bidana Karnataka Tungkurda ma engineer tamba engineering gidamag habibani mahagne engineering loiraga mahaksi campus interview da pass tawduna company gi thabak ama khalli haidana ma aingondadi haide magi tamoda hairei hai adu tamo ai company gi thabaksi tawningde haidana yumda amuk tholaba matamda magi Chinese school da tamakagi adumagi apamado adum mama ai sipai kanbasi nang pamra pamdabra ai ringingi haidana yamna hai ai na isa singi thabakda apam pamda ai lepte nahakna pamabadi nahakna hek ningbado nahak tawgadabani nahak yapamado taw ai haibada mahak honaduna amuk anirak phau mahak khandraganda ahumlak sugada kalaga mahaki hujiki sabisi tawkibani adu isana asigumba medal lama phangapasida mayam punamangna sohjo piduna thagat piduna mangol ashirwad pibibasi asuki matik haraujai haibasi thamjari basi haijaraga hangna punamaku amuka hana thagasari ikai khunabosari sorumja how the department organizing Harachari, Missouri, Harachari. My best sing, Halaman sing, Victum Gima, number 6 ke Halaman sing, sing, Salu, Levina, Bismillah, Alhamdulillah, Kudo, Verena, Tuntakwa, Service Career, Acham Kudo, Pil Verena, कोई लाइफ में थोड़ी जरूरी
하고 만나서리 마찬가지로 이름과 지금 사도를 내려 बस तेरी याद थी मैंने कोई कई बार जब matangga sebenarnya हमरा wanita yang punya mau singa punya selama basi jangan dilakukan foto sesi dan muncul lại con hay Mamang chơi Mamang nó chơi lên Mamang nó lạc cái Irengbam aman lung ngare le oh ya ya Irengbam Gram Panchayat ki Pradhan Mantri Kaupubiriba Yamansu Mutum Bawa Oinam Devi Oinam Lekpa Irengbam Sinasu Vishal Meetei Foto nama sih isi luar kan Abe Devi Asawang Devi Hausa Jikti Riba Pucur Sena number Bawa Lekpa Oinam Devi Jauh TV zoom yang maka daripada lainnya amusu matang daripada Musim Sabda lagi matangga Musim Gopal Singh dari Marga Nalini Sida Vishal ki kenapa Mamang laba adu laba tidak boleh lah tapi tidak ada polisi kalau cari si ông Tân kayu yang direkpa akan sama Zagi sebab orang mungkin sebenarnya main kalau masih ada yang main lagi kalau bapak kena sini dapat Vishal itu pun sudah mulai maka pada kujuman lagi direkpa sundari atau itu terlepas kalau kayaknya tapi masih aku ini Oinam Singh Oinam lebih apa matangga aku bisa mau pilih kursi kaya Gram Panchayat ki Development Committee min special committee Kendra Development Committee Oinam Assembly Constituency Legislative Oinam Kendra Development Committee ki aku habis menjawab lagi जो डेवलपमेंट कमेटी की साइड की ऑस्ट्रेलिया में ना पाउपी प्रगसु वाचक की अदगी मतंग मतंग कुतांग की सिबिरक्तना फाइनल बा हाइगे चुरा तौदना एंबिरक्तुगी नमक्ता ऑर्गेनाइजिंग कमेटी मसुम आइगी फैमिली की साइड की इम्यूनिटी की साइड की हां नमक्ता थमोई सेंगना माइबो फुंदोकचरी दोलुकचरी Messi की फंक्शन असी यामने जमचमना नान 15 अगस्त है और पुंगला पांगथोक कनी हाइदना बिगी ऑर्गेनाइजिंग फंक्शन असी को ऑर्गेनाइज तौरिबो यूथ डेवलपमेंट कमिटी ना हनलगा लेरमगसु कोई इमुनुनि ओइबा थबक थोरम खरा लैबदगी
Pangtukulang kita na Leikai Rutu Nasi Yam na Nungaibin with High Tare 21st August Nasi Nungaizing with Medicida Pangtuk Nubagi Tanjama and Nasi Yam Nungaizing Tudupa Kusu Haizin Ngai Lizide Adubu Army officer Natraga Army Amagi Natraga Sipai Amagi Police officer Amagi Police Amagi Imung Manung Oi Bahibisi Awan Maina Tanba Janaba Aduma feelings Yam Laki Ba Jam Yam Laki Some Hayabada Karimba Kahitare Funji Mana Tora Dika Kobomi Tora Major Vishalgi Captain Vishalgi Namara Kan Pusi to Kapsum Lucio See a two people and say Mana Manda or Matson the Lady Mega Wiki mobile network from the Bompom. So is the communicate over whatever I say. Like Marta, Amada, Anida, Manaco, Natana, or Pona Boya, the Jamia, Lady, Mana, Posinka, Imatanga. Adugi, Matamada. Magi si Emission, the Maggie Wiggy satellite from the Yag of the Gay, all Ponaba, the Gita Malaki. People with the late month 2018, 17, 18, 19 with me. They got go to the Moma. I want lady from the non manipulated hater, non local Lamana on the phone story. See Major Vishalgi, Mayam Natra Haidana. Kani hire the gain, Kani hire the doino, I buy on the Jumbo Koba, Adumba Tanja, Kamusioki, Machine Hazel, Sipai Magi, they give a difference to labor, army the labor, police labor, Magi, Masi, Kaida, Luina, the Malay, the work. They were money in the Lose. Nandaki, Magi, or Machalda, make operation, Science Financial, the 40 can hide the sea. Which we in the Ladakh, the Ladakh, Chinese person, Yam Lak, with all the Yomiam to the my system, when there's my sign to 40 and we can't hide it. I know internet just search story and India Today news channel, my hide to begin with running a few months, some power Gomasar and my yard there. I was my daughter. Saiman Haidu was a pretty Sena Medicine from the Mayam Shibina, Mayam the second people with a Jabu, Lere, Supivire, Operation Nama, any difference Sain Hazel, Chamu Matanga, Masi, some higher without the right about the Hapina, Samson Beni, Aduna, Si Mahati, teamwork ni Mamang tunan terlihat berarti teamwork ni pun lah kami narakan dan pun mana bina bagi puluh dunia kan je aduh just mana officer pun bagi mati mingga siapa senang itu si lautan apa aduh sih cuma terkena ni tang araga beri mingga lautan punya independence day ke Mamang dah juga halak pada semuanya senang itu si panggil hari pada pun mingga Amna, Amaiba, Pause, Dunia Nasi, di Miro yang pun aku Jamlah function nasi dah Tapi nung tinggi pun su Kati dawa nung su pun yang mereka su Yang nak ayam na Nak tu mereka su Demi raktu kita makta Bagi organizing committee Di site itu su Aina Teknologi agak macam Bagi site itu Mukahan na yang luxury. So thank you very much. Si Hajar guys.